Namthakki Punsi Amada Hinglaga Leiramle Mary Kom Maming Leirabi boxer MC Mary Kom na ahanbagi mapuroiba khainakibagi maram piraduna sanglaba chahi kunlom Namthakki Punsi Amada Hingduna Leiramle haina phongdokre taruklak world champion oikhibaga loinana Olympic Games ta bronze medal fangkhrabi Mary Kom na India Today da piba interview amada social media amasung media reportsing da mahakpu aranba tahanbagi wafam kaya phonglakbadagi ahanbagi mapuroibaga khainakibagi maram ase tangai fadana sengdoktaba yadabadagi sengdorakpane angang anigi mama oirabi masagi chahi 94 surabi Mary Kom na haikhe chahi kun henna onlar komga yumban minaraglaba matungda kumja lising ani kulhumdoi dagi tokhai lerakhe kumja lising ani kunithoi ge Commonwealth Games mangwinana hakchangda sokpa yaubadagi tha khara phamungdagi hawgatpa ngamdana leikhe matamduda Namthakki Punsi Amada matam sangna hinglure haiba mayek sengna khangba ngamlakhe mapuroibana mangonda karigumba amata khangalamba tawdana lanthum kaya marum bandan thamlambaga loinana ingkholna chingba pumnamak mahaki mamingdo onsilamkhe Churasanpurgi miyoi kharadagi puruba sel singdoktaba maramna masagi lam phawba miyamna namduna munki haina maral sekhe adubu onlarna de Mary Kom gi wafam ase yumpham yaudabani haina sengdokladuna ngasi phawba mahakna mingondagi sel puruba leite haikhe